ꯅꯣꯡ ꯆꯨꯕꯁꯦ ꯃꯈꯜ ꯃꯊꯦꯜ ꯌꯥꯝ ꯊꯣꯛꯑꯦ ꯌꯦꯡꯉꯣ ꯁꯤ ꯂꯩꯁꯤꯕꯨ ꯀꯩꯅꯣ ꯀꯔꯤ ꯂꯩꯅꯣ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯅꯣꯏ ꯂꯣꯀꯦꯜ ꯌꯦꯟ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯅꯣꯏ ꯁꯧꯒ꯭ꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗ ꯆꯅꯤꯒ ꯐꯪꯉꯦꯕꯀꯣ ꯑꯁꯤ ꯑꯃꯁꯤꯅ ꯆꯥꯝꯃ ꯁꯤ ꯂꯨꯄꯥ ꯆꯥꯝꯃꯅꯦ ꯁꯤ ꯑꯍꯨꯝꯁꯤ ꯂꯨꯄꯥ ꯆꯥꯝꯃ ꯃꯔꯤ ꯑꯣꯏꯃꯥꯜꯂꯦ ꯃꯔꯤꯁꯤ ꯂꯨꯄꯥ ꯆꯥꯝꯃ ꯁꯤ ꯂꯨꯄꯥ ꯆꯅꯤ ꯄꯨꯔꯥ ꯁꯤ ꯀꯩꯅꯣꯝꯅꯤꯀꯣ ꯑꯩꯒꯤ ꯂꯩꯐꯝꯅꯦ ꯁꯤ ꯑꯍꯟꯁꯦ ꯁꯤꯁꯦ ꯃꯣꯇꯣꯛꯈꯩꯒ ꯖꯥꯝꯒ ꯌꯣꯜꯂꯤꯁꯦ ꯃꯣꯇꯣꯛꯈꯩ ꯑꯧ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯦꯟꯗ꯭ꯔꯦꯝ ꯅꯥꯀꯨꯞꯄꯤ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯁꯧꯒ꯭ꯔꯤ ꯑꯗꯨꯒ ꯁꯤ ꯐꯛꯄꯥꯏ ꯑꯗꯨꯒ ꯃꯌꯥꯡꯇꯣꯟ ꯂꯐꯨ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯐꯨ ꯐꯪꯗꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯅꯥꯀꯨꯞꯄꯤ ꯁꯤ ꯐꯪꯗꯦ ꯃꯌꯥꯝꯁꯦ ꯍꯥꯏꯔꯨꯕꯒꯤ ꯁꯤꯗ ꯇꯨꯔꯥꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯅꯕꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯥꯏꯟꯁꯇ ꯍꯦꯟꯅ ꯂꯩ ꯑꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯥꯏꯟꯁ ꯀꯣꯂꯦꯖꯇ ꯂꯩꯕ ꯅꯦꯅꯦ ꯑꯃꯅ ꯅꯦꯅꯦ ꯃꯣꯂꯤꯅ ꯃꯥꯅ ꯊꯤꯟꯕꯤꯔꯝꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯅꯦꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯦꯜꯁꯦ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯃꯒ ꯚꯤꯗꯤꯑꯣ ꯇꯧꯖꯔꯛꯀꯦ ꯅꯦꯅꯦꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯅꯧꯗꯤ ꯅꯧꯋꯦ ꯃꯣꯏꯁꯨ ꯇꯥꯡꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯎꯁꯣꯏꯒ ꯃꯣꯔꯣꯛꯀ ꯄꯨꯟꯅ ꯈꯤꯇꯪ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯀꯥꯟꯖꯤ ꯂꯧꯔꯒ ꯂꯣꯟꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤ ꯃꯅꯝꯁꯦ ꯁꯣꯝꯗꯒꯤꯅꯤ ꯑꯗꯨꯅ ꯌꯥꯝꯗꯕꯁꯤꯅ ꯍꯥꯎꯕꯅꯤ ꯁꯤꯒꯤꯁꯤꯗꯤ ꯆꯤꯡ ꯂꯐꯨꯅꯤꯅ ꯒꯥꯏꯁ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯎꯁꯣꯏꯒ ꯃꯀꯨꯁꯦ ꯂꯧꯊꯣꯛꯅꯕ ꯇꯣꯏꯍꯜꯂꯔꯣꯏꯕ ꯎꯁꯣꯏꯁꯦ ꯀꯪꯅ ꯁꯨꯝꯗꯣꯛꯑꯕꯅꯤ ꯁꯤꯗ ꯐꯖꯅ ꯅꯣꯏꯕꯤꯔꯅꯤ ꯃꯣꯔꯣꯛ ꯃꯀꯨ ꯂꯧꯊꯣꯛꯄ ꯃꯉꯟ ꯇꯣꯠꯂꯁꯤ ꯃꯉꯟꯁꯦ ꯇꯤꯡꯉꯒ ꯉꯧꯔꯒ ꯁꯨꯕ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯍꯣꯔꯦꯟ ꯁꯦꯝꯗꯔ ꯍꯥꯞꯄꯛꯀꯦ ꯁꯥꯗꯕꯒ ꯎꯁꯣꯏ ꯎꯇꯤ ꯃꯪꯒꯟꯒ ꯐꯨꯠꯈ꯭ꯔꯅꯤ ꯃꯤꯊꯤ ꯖꯤꯔꯥ ꯃꯆꯜ ꯈꯔ ꯁꯧꯍꯜꯂꯅꯤ ꯊꯨꯝ ꯊꯥꯛꯑꯦ ꯎꯇꯤ ꯂꯣꯏꯔꯦ ꯈꯦꯆ꯭ꯔꯤꯒꯤ ꯘꯤ ꯇꯣꯠꯇꯣꯏꯕ ꯆꯦꯡꯗ ꯈꯦꯆ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤꯗ ꯃꯔꯣꯏ ꯈꯔ ꯍꯥꯞꯄꯅꯤ ꯍꯋꯥꯏꯁꯦ ꯀꯥꯡꯇꯛꯀ ꯃꯨꯁꯣꯔꯤꯒ ꯃꯤꯛꯁꯅꯦ ꯍꯋꯥꯏꯗꯣ ꯃꯨꯟꯖꯜꯂꯛꯑꯦ ꯆꯦꯡ ꯍꯥꯞꯄꯅꯤ ꯘꯤ ꯇꯣꯠꯄ ꯆꯦꯡꯗꯣ ꯍꯥꯞꯆꯜꯂꯅꯤ ꯃꯣꯔꯣꯛ ꯊꯨꯝ ꯑꯣꯠꯈꯥꯏꯁꯦ ꯃꯍꯤ ꯍꯩꯖꯤꯜꯂꯅꯤ ꯍꯧꯖꯤꯛꯇ ꯍꯦꯟꯅ ꯍꯥꯎꯔꯅꯤ ꯕꯗꯥꯝ ꯈꯔ ꯉꯧꯔꯅꯤ ꯈꯦꯆ꯭ꯔꯤꯒꯤ ꯁꯣꯛꯁꯦ ꯘꯤꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯤ ꯁꯣꯛꯇꯣ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯈ꯭ꯔꯅꯤ बेसने मचलने मोरोक मरोई नाकुप्पी हचले जीरा मचल पकौड़ा हो गई बड़ी ने Jangan lupa ngolok mau isin yang mau sorga cuma tak nih kami cuma naik aja mau mana
ꯉꯁꯤꯗꯤ ꯀꯥꯡꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯈꯦꯆ꯭ꯔꯤꯒꯤ ꯃꯊꯦꯜꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯒ ꯃꯥꯝꯇꯣꯞꯇ ꯆꯥꯕ ꯐꯪꯖꯗ꯭ꯔꯁꯨ ꯁꯤꯗ ꯃꯅꯤꯄꯨꯔꯤ ꯅꯦꯅꯦ ꯑꯃ ꯅꯦꯅꯦ ꯃꯣꯂꯤꯅ ꯃꯥꯅ ꯂꯣꯏ ꯊꯤꯟꯕꯤꯔꯛꯄꯅꯦ ꯁꯤ ꯃꯆꯜꯁꯤꯡꯁꯦ ꯂꯐꯨ ꯏꯔꯣꯟꯕ ꯑꯗꯩ ꯁꯤ ꯐꯛꯄꯥꯏ ꯃꯌꯥꯡꯇꯣꯟ ꯃꯦꯟ ꯑꯣꯏꯅ ꯅꯥꯀꯨꯞꯄꯤ ꯑꯗꯩ ꯁꯧꯒ꯭ꯔꯤꯁꯨ ꯂꯩ ꯑꯗꯨꯁꯨ ꯀꯣꯟ ꯇꯧꯔꯛꯀꯦ ꯑꯗꯩ ꯌꯦꯟꯗ꯭ꯔꯦꯝꯁꯨ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯅ ꯃꯥꯅ ꯅꯦꯅꯦꯅ ꯊꯤꯟꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯆꯥꯕ ꯐꯪꯖꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯍꯟꯗꯛꯀꯤ ꯀꯥꯡꯁꯤꯃ ꯃꯌꯥꯝꯒꯤ ꯈꯦꯆ꯭ꯔꯤꯒꯤ ꯁ꯭ꯇꯦꯇꯁ ꯃꯌꯥꯝꯗꯣ ꯌꯦꯡꯉꯒ ꯂꯦꯟꯂꯝꯗꯣꯔꯕꯅꯤ ꯑꯗꯨꯕꯨ ꯅꯦꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤ ꯃꯊꯦꯜꯁꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯅꯦꯅꯦꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯆꯥꯃꯤꯟꯅꯕ ꯐꯪꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯦ ꯑꯗꯣ ꯁꯤꯗ ꯄꯀꯧꯔꯥ ꯊꯣꯡꯕ ꯂꯩꯔꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯊꯣꯡꯖꯕꯅꯦ ꯍꯥꯎꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯕꯅꯤꯅ ꯑꯗꯨꯒ ꯁꯤꯗ ꯎꯁꯣꯏ ꯀꯥꯡꯁꯨ ꯑꯃ ꯂꯩꯔꯦ ꯃꯪꯒꯟꯒ ꯎꯁꯣꯏꯒ ꯎꯇꯤ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯂꯐꯨ ꯏꯔꯣꯟꯕ ꯂꯩꯔꯦ ꯂꯐꯨꯁꯦ ꯀꯥꯟꯖꯤ ꯂꯧꯔꯒ ꯃꯦꯠꯆꯕꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯀꯤꯍꯣꯝ ꯃꯇꯝꯒꯤ ꯍꯩ ꯑꯗꯨꯒ ꯄꯀꯧꯔꯥ ꯑꯃ ꯇꯣꯡꯍꯜꯂꯦ ꯁꯨꯃꯥꯏꯅ ꯃꯑꯣꯡ ꯃꯥꯜꯍꯜꯂꯒ ꯑꯗꯣ ꯄꯟꯊꯗꯕꯤꯗ ꯆꯥꯖꯔꯛꯑꯒꯦ ꯃꯅꯝ ꯃꯌꯥꯝꯁꯦ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯄꯀꯥ ꯈꯦꯆ꯭ꯔꯤꯅꯦꯕꯀꯣ ꯕꯗꯥꯝꯁꯦ ꯍꯥꯞꯄꯦ ꯄꯀꯥꯗꯗꯤ ꯑꯗꯨꯒ ꯉꯧꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯘꯤꯅ ꯉꯧꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯘꯤ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯌꯥꯝꯅ ꯍꯥꯎꯋꯦ ꯈꯦꯆ꯭ꯔꯤꯁꯦ ꯀꯥꯡꯁꯨ ꯃꯔꯣꯟ ꯊꯣꯛꯑꯦ ꯈꯨꯍꯥꯎꯁꯦ ꯀꯩꯗꯧꯔꯒꯦ ꯃꯁꯤꯡꯗꯤ ꯍꯥꯏꯅꯤ ꯈꯨꯍꯥꯎꯁꯦ ꯑꯗꯨ ꯂꯧꯋꯦ ꯊꯝꯃꯣꯏ ꯍꯔꯥꯎꯋꯦ ꯐꯖꯅ ꯄꯨꯔꯝꯕꯁꯦ pakaura mày thật sự 뭐 사베사베 좀 살라세 나간데 기호만 남지도 레이비야 돼
ꯑꯩꯈꯣꯏ 이런 아메토ꯒꯨꯝꯕ 하원ꯕꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯗꯤ 영탁씨 돈만 매워 하와이 해면서 어디로 살게? 영상 모듈을 다가 말해. 맛있지? 나무나 좀 먹자. 먹어보세요. Mà tôm với hì 좀 고요해. 네, 오이오이네.
Masih gimana nih matang spicy dah video solution jaga video saya yang benung ai biar kadi like tau biar mau tuh channel sih support tuh biar support tau biar kadi terus biar mau hasil kerja yang penuh pun aku sana panen